ꯍꯥꯏꯕ Manipur crisis chahi ahum chudale hujina khara interpa male masi aikoi forgiveness amana amabu kauthoga chakot palabi da chataba taragani madu nunggi wakhalonda nung pomna leinaba taragani koi chakot pangamnaba samaj amu ehogani Vikshit Bharat oinaba hotnabada leibak asida leiriba naha singna mayai kaba potlam singdagi lapthokna leiduna masama ufana leihanabagi pandamda nasha mukta yuva for Vikshit Bharat Sankap Abhiyan haina mingthonba nationwide campaign ngasi Prime Minister Narendra Modi na hawdokre Hairiba campaign asi Manipur da Chief Minister Yumnam Khemchand na Manipur University ki auditorium da hawdoki Thauram asi Ministry of Youth Affairs and Sports ki mityang makhada NSS cell Manipur University amasung Manipur government ki State NSS cell na senduna pangthokibani Thauram ado hawdokpaga mari lainana Chief Minister Yumnam Khemchand na phongdokibada Prime Minister Narendra Modi gi luching makhada listing ani nifuga ta India asi developed country ama oinaba changsiliba asi maipak na bohotnabada leibak asi da leiriba naha singna mayai kaba potlam singdagi lapthoktuna tinjang kaijang daba leibak ama oihanba mathautai Manipur gi oini yengbada su state asi da drug ki chaitheng piri haiba wafam thamladuna khunai asi bu manghan na bohotna rakliba singbo punna thengnami na bachangi haina Chief Minister na phongdoki Thauram aduga mari lainana Chief Minister na luchingduna drug free India ama oinaba miyam punna amatta oiba thodang laumina shi haina wasak laumina ke Vikshit Bharat 2047 si Manipur su Bharat ki saukatpada Bharat ki adugba visionary oiba Pradhan Mantri Vikshit Bharat to dai chatom thoi so thokriba crisis haiba Manipur crisis chahi ahum chudale hujina khara interpa male masi aikoi forgiveness amana amabu kauthoga chakot palabi da chataba taragani madu nunggi wakhalonda nung pomna leinaba taragani koi chakot pangamnaba samaj amu ehogani state chief minister moi thamjani sarkar na justice tawani kangpuli trust division lerisi masi sabjana ba hunabada ajobo thokang lawri aduwa lawigani leloina thokriba irang sina sabu pungraba aduba sing adugi yamna humanitarian loina yengjanbagi mathau matai madu yengjali na punamang sida saisu sanise wajasing koi punamangna mari sojok ina view Amaromda kumjali singani kunganipan gi December fawbagi manungda Imphal da railway yaurakna balai na pandam thamduna hodnari haina Chief Minister na phongdokre Nasha mukti yuva hawdokpagi thauram aduda Chief Minister na makha taraduna Imphal gi railway line yauraklaba matungda More da su railway line asi samgatkani More gi loiraba tungda Southeast Asian countries singa fauna ba yana balai na hodnari Southeast Asian laibak singi gateway asi Manipur na oigadawriba sinamaram oiraga lamdam Asidagi drug ki chaitheng fangduna leiraba lamdam asigi naha singna cheksinba amadi drug tagi lapthokna leina bohotna batai haiki loinana Chief Minister masamag sanaroi ama oina haurakibana drug tagi lapthoklaga lakpa ngamki haiba wafamsu Chief Minister na phongdoki Thauramadu da Manipur University ki Vice Chancellor Professor R.K. Hema Kumar faculty sing amadi mahairoi singna sarugyaki train Khemchand ba laisi pagi mayamam porpa hore si railway station si Imphal pada 2028 ki December ba utai koi target thami and at the same time masi More sakidoi More yodoi then after that Laos Cambodia adu da mayam yoraka Southeast Asia ni gateway oiraka Manipur hara look east policy har madai act east policy hena kujanaba Southeast Asia ni adu gateway oigadawa suma Manipuri kasi haureiba nasina Manipuri kasi haureiba isasina nasina drug sidagi thapna leiba masani